Noina akoise yam liba manbra saksida akoise yam angang ni Khangjare asomda indom saga na sanu paga na ngai le ramani Pabung isan pisiti fajainya Ni pabung ka kai koiruino Pijao. 로샬라지라. 야돼. Ni pabung ka kai koiruino Ngasai police na kay hairei no Kaisu hayaktida Mongonda de kem hayak ta jala ne Aduga kaigino wari adam sang ta ide Nangje masak phajai hari Atai kem ta hayak traba ne Hayrakti Nangonda di kai hari Noi paung na koi chat pa bubira hari Moi jo hen man gre mi masak khara khara yenga haiba phabani Moi su sakta yenga hairei oiramni kaino Koi maru bor mani ne he hairi duni Akoi ni chahi cham chani hanabasu nate Aya Aya Ta phaijao ya sim ta sanoge Thoibi Chongye Thoibi Tam Thoibi Amgang koibase mawong amani Phaijao